Kunjin ma'am, sin ma'am, akwai na pulai je ma'am. Momo challenge ni. Adu ma'am ngasi momo yum hawo ne do. Ado ma'am kano egg momo ni ba ko siya. Sile ma'am ato. Masi ke akwai ne design to hotel ne do ma'am sauce le do. Ma'am recommend ma'am momo challenge to hai ma'am. Challenge to ra ne do ko je si je. Challenge to le ba have momo je 25 ne ba. Odi sauce le ya. Ado sauce budi kan to ko. Kano tomato sauce to. Nete ina habdi tomato sauce Nate nate. mun dukan le pa. Ate ina habdi si ko pa za ya ha habdi. Oh kano challenge ta. Aba tu dukan de le ko to le do. Ma'am ngasi challenge punishment khamang khangde ba do. Ma'am comment habiramo to sigi punishment do kai to rok to habiramo. Odi khara khangala tawra ge ma'am do. Sile do ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯗꯕꯤ ꯇꯧꯗꯣꯏꯅꯦ ꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯏꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯍꯧꯍꯜꯂꯦꯕ ꯑꯗꯣ ꯁꯤꯂꯔ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯣ ꯌꯦꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨ ꯃꯌꯥꯝꯗ ꯀꯟꯁꯤꯗꯔꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯅꯨꯡꯗ ꯊꯥꯗꯔꯛꯀꯦꯀꯣ ꯑꯃꯃꯝ ꯐꯖꯅ ꯍꯥꯟꯅ ꯆꯥꯒꯦꯕ ꯑꯣ ꯗꯤꯞ ꯇꯧ ꯑꯝꯗꯣ 하와이 진짜 잠깐만 얘만 한다 도와주는 것도 24 지지 해줘가 ꯂꯩ ꯁꯥꯏꯔꯦ 떠자 진짜 지마수 ngầm lấy rồi mà mấy cái quả xí điện có gì mà hao kìa hao này chứ ổ xài xin nên nói Right. Đây là 12.
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯦꯂꯦꯟꯖꯁꯤ ꯂꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯅ ꯆꯦꯂꯦꯟꯖꯁꯦ ꯉꯝꯒ꯭ꯔꯦ. ꯑꯩꯅ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯆꯦꯂꯦꯟꯖꯁꯦ ꯄꯅꯤꯁꯃꯦꯟꯗꯨ ꯃꯌꯥꯝ ꯈꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯤꯔꯝꯃꯣꯕ ꯑꯗꯣ ꯃꯥꯅ ꯇꯧꯗꯣꯏꯅꯦ ꯆꯦꯂꯦꯟꯖꯁꯦ ꯑꯗꯣ ꯆꯦꯂꯦꯟꯖꯇꯣ ꯇꯧꯔꯒ ꯐꯖꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯒꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯅꯤꯁꯃꯦꯟꯗꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ